Rồi đó rồi. ꯑꯗꯨꯅꯦ ꯁꯥꯔ ꯑꯗꯨꯒꯤꯗꯣ ꯃꯣꯏ ꯉꯁꯤꯒꯤ ꯃꯣꯏꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯇꯧꯗꯕꯗꯨꯅ ꯇꯧꯗꯕꯒꯤ ꯑꯣꯏꯔꯁꯨꯀꯣ AC2 nito. Ano kaya ito lang mo ba? Yung no. Ano? Atas. Wait for some time na. Who will talk? Who is the one coordinating with these Mayan people? Rồi đó rồi. ꯑꯗꯨꯅꯦ ꯁꯥꯔ ꯑꯗꯨꯒꯤꯗꯣ ꯃꯣꯏ ꯉꯁꯤꯒꯤ ꯃꯣꯏꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯇꯧꯗꯕꯗꯨꯅ ꯇꯧꯗꯕꯒꯤ ꯑꯣꯏꯔꯁꯨꯀꯣ AC2 nito. Ano kaya ito lang mo ba? Yung no. Ano? Atas. Wait for some time na. Who will talk? Who is the one coordinating with these Mayan people?